ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯆꯤꯛꯄ ꯎꯃꯪꯗ ꯀꯅꯥꯁꯨ ꯎꯗꯕ ꯀꯅꯥꯁꯨ ꯇꯥꯗ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕꯔꯥ. Good morning everyone. mayam punamak aigi YouTube channel da amukka hanna mayam taramna oksari and happy pongal to everyone. Koi Manipur da sankranti tawbudo adugumna makoi gisu sankranti sida tawebuko. Akoi gina hui onda ningai thoiding sabudo adugumna makoi gisu yumdong kudingi masagi get kudingi ko sumaina rangoli je yega taweba mogidi aina sum khanbada mogi special je rangoli yekpa je oirangadra aina khale ado ai kai oibano habududi ai khangde yamna special oina yum khudingi yekpa je yum khudingi design tawe sumaina thongan khudingi design tawe aduduna aina sum sije special oirangadra haina khanbane buko ado moigi mainly sumaina sankranti da tawbuse aina sum school da program tawbuda khangjabaje hairagadi makoi gi je mai hauraga sangom mai mathakta sangom lolaga sangom man sawgalaba patharaba sumaina sida ije sumaina sangom patharakpaine boko si angawra ije sidai sida mu cenga adreidi thoidring amubudo adugumudo hapaga akoigi chugi matangdo aduna otpagi adumaina tawbagi haipet school da program tawbuda adumaina tawe adu yamna hakchangna kamaina tawbano haibududi ai khangdeboko ado aina sum walking chatpasida makhoi sumaina rangoli mayam tawraga leirambaje fajamanjana aina sum video tarakpane ado aigi friend mayamsu rangoli sida yiba mayam je sidagi karambana rangoli je khwaidagi hena fajai haibado mayam comment section da haibiraboko aigi oinadi rangoli je yekpa haitabagina kaigino khangde loinamak fajai loinamakta credit piningeba loinamak fajaiba mogi hard work se akoidi haitebako mogi art se yamna fajaba haitare aduga nungti nungdawaram yorakpadagi market da chase hapta market phamba leibado market da chase na akoi imung manung haunaraga market da lae market se hapta gi market se mi chikna kaina ngamdabane ko haidi weekly ge mutang lakpanina mi je ayambana market da laaga akoi pochai vegetable bu oigara adudagidi dresses pu oibra loina phangebo sidaisida ado sigi market numi sidangda akoigi pork su phange sina kanda kaije pork neba ado akoi saida di oja mayam akoi sumaina chabado ikaibanina akoigi specially kono phone tawra kholaga oina hairaga oina laiboko ado ai ichanupa je sida yoliba toy mayam jegi ma pame na haidana magi toy ama lawire sije akoi laten gumai tawbuje light nganbineba sije lairajena asije man lairaga halae lairaga akoije manungda changajena change moigi sigi michi barji je am hawiko bora kai je adai hita jalebi kari kara athum haw ka mayam yole to sigi color jini ko moi ngasai rangoli sangido yam phajabado ado sida chapal mayam yole chapal se dum quality loina lai ko adai sida yole jinje lupa starting price lupa 10 dagi loina hawba ngatane 10 daina I think 60 100 mayada maina loina lairangani ko moije hujik je rangoli matam oibanina sigi color je amna mainly si color je ngata yole haitare ayamana nakan manungdasu suma color je am yole boko sigi hujiki chanam tel sing chanam thari je sije lupa 10 khatangni ko ado sum pesa laitaba lairaba imungidi dum nongni gi dum adjust tawba yaningai gi yole bo khambra ado manungda changaga kari leike kari yonge khotke haibado mayam puna dum changaga yengminarojeba sijina hoki maru marang thanaba chanaba khudimak lo yole lo pata starting lo pata ngada sidaisida maman awang bam ta laite ko lo pata ngata ni ko 10 dagi loina hawe do koigi khamen asimba ke asumdudi pawada kun dagi sumaina vegetable di pawada kun sumaina tawre koina sumaina kg olaga lowoi banina mi je ngasi je festival oibanina mi am takpa haitare mi intingaina leiramdreba mi miyam leibado oitadi amkainaju nungaigadabne boko mi jam leiramdre ado akoiju vegetable khara leiraga adum yumda hallajena tawreba haidi miju kaya leitanina moigi saigi khwadigi nungaiba hairagadi pot ama loba matamda aikoina apamba loina quality je khallaga leiba yai ko aluda bu oraju metlaga khallaga leiba yai telauda bu oraju khalloga leiba yai khamen bu oigera hawai bu oigera akoina apamba maongda loina khallaga kg olaga lawba yai ko aidi yamna lawdabida hawai asangbi adum khara adai kobi haidi sinju gumba chaningai khoningai de
ꯁꯨꯝꯕꯁꯦ ꯈꯔ ꯂꯩꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯥꯛꯇꯛ ꯉꯥꯛꯇꯛꯀ ꯇꯧꯔꯒ ꯃꯣꯏꯁꯤꯗꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯋꯥꯠꯄ ꯌꯥꯗꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦꯀꯣ ꯏꯟꯖꯥꯡ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ. ꯑꯗꯩꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯌꯥꯡꯈꯩꯒꯤ 2 ꯇꯧꯋꯦꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯁꯨ 2 ꯍꯦꯛꯇ ꯂꯧꯁꯜꯂꯦ. ꯑꯩꯈꯣꯏ ꯃꯄꯥꯒ ꯃꯆꯥꯒ ꯏꯆꯥꯅꯨꯄꯥꯒꯗꯤ ꯀꯣꯂꯤꯐ꯭ꯂꯥꯋꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯂꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯣꯏꯗꯤ. ꯑꯩꯈꯣꯏ ꯀꯪꯅ ꯃꯇꯣꯡꯒ ꯑꯝꯇ ꯀꯥꯏꯍꯟꯗꯕꯤ ꯉꯧꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯃꯣꯏꯁꯦ. ꯃꯥꯏꯔꯦꯟꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦꯅ ꯍꯪꯉꯨꯕ ꯀꯥꯟꯗ ꯃꯥꯏꯔꯦꯟꯁꯦ ꯈꯇꯪꯗ ꯂꯨꯄꯥ 300 ꯄꯤ ꯍꯥꯏꯔꯦ. ꯇꯥꯡꯃꯟꯗꯅ ꯂꯩꯔꯛꯇ꯭ꯔꯦꯀꯣ, ꯌꯦꯡꯉ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯆꯥꯅꯤꯡꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯔꯦꯟꯁꯦ. ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯁꯨꯃꯥꯏꯅ ꯍꯞꯇꯥꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯞꯇꯥꯒꯤ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯁꯦꯝꯃꯒ ꯃꯣꯏꯁꯨ ꯐꯝꯃꯦꯕꯀꯣ. ꯁꯤꯁꯤꯅ ꯁꯥꯔꯤꯅꯤ ꯌꯣꯜꯂꯤꯁꯦ. ꯃꯣꯏꯁꯤ ꯁꯥꯔꯤꯗ ꯑꯗꯨꯝ ꯍꯣꯡꯉꯦ. ꯃꯣꯏ ꯁꯤꯗ ꯌꯣꯜꯂꯤꯕ ꯁꯥꯔꯤ ꯅꯨꯡꯂꯤꯁꯦ ꯀꯩꯁꯨ ꯇꯥꯡꯕ ꯑꯣꯏꯗꯦꯕꯀꯣ. ꯑꯗꯩꯗꯤ ꯐꯗꯤꯒꯣꯝꯒꯁꯦ ꯂꯨꯄꯥ 10. ꯑꯗꯩ ꯑꯉꯥꯡ ꯁꯥꯟꯅꯄꯣꯠꯁꯤꯗꯤ ꯑꯔꯩ ꯊꯥꯒꯩ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ. ꯑꯉꯥꯡ ꯃꯆꯥ ꯄꯨꯔꯛꯄꯁꯤꯡꯗꯗꯤ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯗꯣꯏꯅꯦꯕ ꯑꯉꯥꯡꯈꯩꯁꯦ. ꯂꯩꯕ꯭ꯔꯥ ꯂꯩꯗꯕ꯭ꯔꯥ ꯑꯗꯨꯝ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯗꯣꯏꯅꯦꯀꯣ. ꯑꯗꯣ ꯄꯣꯠ ꯆꯩꯁꯦ ꯈꯔ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ. ꯑꯗꯨ ꯁꯤ ꯈꯔ ꯇꯥꯛꯁꯜꯂꯛꯑꯕꯅꯤꯅ ꯑꯣꯛꯁꯦ ꯎꯔꯦꯗꯅ. ꯑꯣꯛꯁꯦ ꯂꯝꯃꯣꯛꯅꯤ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤ ꯑꯣꯛꯁꯦ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯂꯦꯛꯊꯣꯛꯄ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ. ꯄꯣꯠ ꯆꯩ ꯂꯩ ꯂꯣꯏꯔꯕꯅꯤꯅ ꯏꯃꯥ ꯏꯆꯥꯒꯤ ꯁꯣꯏꯕ ꯌꯥꯗꯕ ꯄꯥꯅꯤꯄꯨꯔꯤꯅꯦ. ꯄꯥꯅꯤꯄꯨꯔꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ, ꯑꯩꯁꯨ ꯄꯥꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯂꯨꯄꯥ 10ꯒꯤ 4 ꯇꯧꯋꯦ ꯁꯤꯗꯗꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯌా ꯇꯧꯕꯅꯣ ꯈꯪꯗꯦ. 10ꯒꯤ 4 ꯇꯧꯕꯁꯦ ꯑꯩꯈꯣই ꯕꯥꯅꯤꯒꯤ ꯂꯨꯄꯥ 10ꯒꯤ ꯆꯥꯔꯦꯕꯀꯣ. ꯐꯖꯅ ꯆꯥꯔꯦ. ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕꯗꯗꯤ ꯌꯥꯝ ꯍꯩꯕꯅꯤꯀꯣ. ꯃꯥꯁꯨ ꯐꯖꯅ ꯆꯥꯔꯦ. ꯑꯗꯩꯗꯤ ꯑꯩꯁꯨ ꯐꯖꯅ ꯆꯥꯔꯦ. ꯂꯨꯄꯥ 10ꯒꯤ ꯆꯥꯔꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕꯀꯣ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯥꯅꯤꯄꯨꯔꯤ ꯆꯥꯔꯦꯅ ꯍꯔꯥꯎꯅ ꯅꯣꯛꯈꯥꯏꯔ ꯄꯥꯅꯤꯄꯨꯔꯤ ꯆꯥꯒꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯇ. ꯄꯥꯅꯤꯄꯨꯔꯤ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ. ꯑꯗꯣ ꯌꯥꯝ ꯄꯤꯖꯕꯗꯤ ꯌꯥꯗꯦ. ꯑꯗꯨꯅ ꯂꯨꯄꯥ 10 ꯈꯤꯇꯪꯗꯤ ꯆꯥꯔꯦ. ꯍꯥꯏꯗꯤ ꯁꯤ ꯆꯥꯁꯤꯜꯂꯗꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯨꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁ꯭ꯋꯤꯠ ꯍꯥꯏꯇꯥꯔꯦ. ꯃꯣꯏ ꯁꯨꯃꯥꯏꯅ ꯁ꯭ꯋꯤꯠꯁꯦ ꯂꯨꯄꯥ 10ꯒꯤ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯍꯥꯞꯄꯦ. ꯑꯗꯨꯒ ꯁ꯭ꯋꯤꯠꯁꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯃꯃꯝ ꯆꯥꯔꯦ. ꯑꯗꯨꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯗꯣ. ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯂꯨꯄꯥ 100, ꯃꯔꯣꯏ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ 10, ꯆꯅꯝ ꯂꯨꯄꯥ 10, ꯑꯗꯨꯒ ꯖꯤꯔꯥ ꯂꯨꯄꯥ 10, ꯑꯗꯨꯗꯒꯤꯗꯤ ꯍꯋꯥꯏꯁꯦ ꯂꯨꯄꯥ 10, ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯦ ꯂꯨꯄꯥ 30, ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯨꯄꯥ 30, ꯑꯗꯩꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯅꯥꯁꯦ ꯐ꯭ꯔꯤꯗ ꯍꯥꯞꯄꯦ. ꯇꯤꯜꯍꯧ ꯂꯨꯄꯥ 10, ꯑꯗꯨꯒ ꯀꯣꯕꯤꯁꯦ ꯁꯤꯁꯤꯅ ꯂꯨꯄꯥ 30. ꯑꯗꯣ ꯃꯌꯥꯝ ꯍꯣꯡꯉꯤ ꯇꯥꯡꯉꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ. ꯏꯆꯥ ꯅꯨꯄꯥꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯅ ꯀꯣꯏꯕ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ. ꯑꯩꯈꯣꯏꯁꯦ ꯃꯥꯔꯀꯦꯠꯇꯒꯤ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯀꯣꯏꯕ ꯑꯃꯨꯛ ꯂꯥꯛꯑꯦ. ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯆꯠꯄ ꯃꯐꯝꯅꯦꯕꯀꯣ. ꯃꯣꯏꯁꯤ ꯕꯣꯠꯁꯨ ꯁꯨꯃꯥꯏꯅ ꯅꯍꯥꯟꯈꯩꯗꯤ ꯊꯧꯗꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯕꯣꯠ ꯊꯧꯔ ꯂꯩꯔꯝꯃꯦ. ꯑꯗꯣ ꯃꯌꯥꯏꯗ ꯍꯧꯔꯤꯁꯦ ꯊꯝꯕꯥꯜꯅꯦꯕꯀꯣ. ꯊꯝꯕꯥꯜꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯥꯠꯂꯀꯥꯟꯗꯗꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯥꯔꯀꯦꯠꯇ ꯃꯤ ꯂꯩꯇꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯝꯃꯦꯕ. ꯁꯤꯗ ꯂꯣꯏꯅ ꯍꯥꯎꯁꯐꯨꯜ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ. ꯃꯌꯥꯝꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯛꯀꯤꯡ ꯂꯣꯏꯅ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ. ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯦ. ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯕꯅꯦ. ꯏꯪꯅ ꯆꯤꯛꯅꯀꯣ ꯌꯥꯝꯅ ꯐꯖꯩ. ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯁꯦ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯁꯥꯟꯅꯔꯦ, ꯆꯠꯂꯦ ꯋꯥꯛꯀꯤꯡꯁꯦ. ꯏꯆꯥꯅꯨꯄꯥꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯦ. ꯃꯥꯏꯟꯁꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯦ. ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯦꯟꯁꯦ ꯀꯔꯤ ꯁꯦꯝꯗꯣꯏꯅꯣ ꯈꯪꯗꯕ, ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ. ꯑꯗꯨꯅ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯇꯦ. ꯑꯩ ꯁ꯭ꯀꯨꯜꯗꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯍꯜꯂꯛꯑꯒ ꯋꯥꯕ ꯈꯣꯠꯄꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯈꯜꯂꯒ ꯁꯦꯝꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯈꯣꯡꯉꯀꯥꯟꯗꯇꯪ ꯊꯥꯒꯠꯂꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ, ꯍꯥꯏꯗꯤ ꯆꯥꯕꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯁꯤ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯀꯃꯦꯟꯇ ꯑꯃꯃꯝꯇꯪ ꯏꯕꯤꯔꯝꯃꯣ. ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯀꯟꯇꯦꯟ ꯁꯦꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ. ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯦ ꯑꯗꯨꯒ ꯆꯠꯂꯦ. ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ, ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯦꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯀꯣ
2026ꯀꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕꯒꯤ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯔꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯏꯐ ꯃꯪꯒꯣꯜꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯇꯦꯛꯇ ꯅꯥꯕꯗ ꯌꯦꯛꯇꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤꯀꯣ ꯅꯥꯔꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯥꯗꯕ ꯑꯣꯏꯕꯤꯌꯣ ꯑꯩꯁꯨ ꯅꯥꯖꯔꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ